ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯪꯍꯧꯗꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯑꯣꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯁꯨ ꯑꯩꯁꯨ ꯍꯣꯡꯈꯤꯕ꯫ ꯉꯁꯤꯅ ꯐꯝꯃꯤꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯤ, ꯍꯌꯦꯡꯅ ꯁꯛꯈꯪꯗꯕ ꯑꯃꯒꯨꯝ ꯂꯩꯈꯤ꯫ ꯆꯤꯛꯂꯕ ꯎꯄꯥꯟ ꯋꯥꯄꯥꯜꯒꯤ ꯃꯔꯨꯝ ꯊꯤꯖꯗꯨꯅ ꯑꯋꯥꯕ ꯄꯣꯊꯥꯅꯔꯤꯕ, ꯀꯥꯏꯅꯈꯤꯕ ꯃꯈꯣꯏꯕꯨ ꯅꯤꯡꯁꯤꯡ ꯀꯥꯎꯊꯣꯛꯄ ꯇꯝꯂꯤꯕ, ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯛꯂꯣꯟ ꯑꯣꯟꯅꯤꯡꯕꯗ ꯑꯣꯟ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯍꯥꯏꯊꯔꯛꯄ ꯎꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯍꯤꯡꯗ ꯊꯥꯖ ꯃꯥꯁꯨ ꯃꯉꯥꯜ ꯅꯥꯏꯅ ꯊꯣꯛꯂꯤ꯫ ꯊꯥꯕꯜ ꯃꯥꯕꯨ ꯌꯦꯡ ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯃꯃꯣꯟꯒ ꯅꯣꯛꯂꯒ ꯃꯊꯟꯇ ꯍꯥꯏꯖꯩ, ꯊꯥꯕꯜꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯐꯖꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯂꯥꯏꯅ꯫ ꯃꯥꯗꯧꯅ ꯑꯩꯁꯨ ꯐꯖꯔꯗꯤ ꯅꯨꯄꯥꯒꯁꯦ ꯑꯎꯕ ꯂꯣꯏꯅ ꯐꯥꯕ ꯌꯥꯕ꯫ ꯂꯥꯏꯔꯝꯂꯦꯟꯒꯤ ꯊꯣꯡ ꯉꯥꯛꯄ ꯑꯣꯖꯥꯗꯨꯅ ꯑꯩꯕꯨ ꯂꯥꯏꯔꯩꯄꯥꯛꯇ ꯍꯦꯛ ꯆꯪꯍꯟꯕꯤꯗꯕꯗꯒꯤ ꯑꯩꯒꯤ ꯐꯖꯕ ꯁꯛꯁꯦ ꯆꯟꯅꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯑꯁ ꯑꯩ ꯈꯜꯂꯨꯔꯒ ꯈꯣꯏꯗꯧꯁꯤ ꯕꯤꯔꯤ ꯕꯤꯔꯤ ꯁꯧꯒꯠꯂꯤꯗ꯫ ꯏꯁꯤꯡ ꯑꯁꯥꯕ ꯁꯧꯕꯗꯧꯅ ꯄꯤꯆꯤꯛ ꯄꯤꯆꯤꯛ ꯁꯧꯒꯠꯂꯛꯑꯦꯕ꯫ ꯀꯩꯅꯣ ꯑꯔꯥꯞꯄꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯏꯁꯩ ꯃꯈꯣꯜ ꯇꯥꯔꯤꯁꯦ? ꯀꯝꯗꯧꯔꯤꯅꯣ ꯁꯤꯅ? ꯂꯥꯞꯇꯛꯅ ꯑꯃꯥꯏꯕ ꯄꯥꯈꯪ ꯇꯣꯂꯦꯟꯗꯨ ꯏꯁꯩ ꯉꯪꯂꯒ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯤ꯫ ꯅꯥꯀꯟꯗ ꯌꯥꯜꯂꯤꯕ ꯈꯥꯎ ꯑꯗꯨꯗꯒꯤꯁꯨ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯃ ꯂꯧꯊꯣꯛꯂꯒ ꯁꯥꯔꯤ꯫ ꯀꯕꯣꯛꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯤꯁꯤꯗꯤ꯫ ꯂꯥꯏꯗ ꯀꯠꯄꯒꯤ ꯑꯣꯏꯕꯩꯔ ꯀꯩꯅꯣ ꯍꯥꯎꯋꯦ꯫ ꯉꯁꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤꯁꯨ ꯌꯥꯝ ꯊꯦꯡꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯒꯤ ꯏꯃꯥ ꯑꯁꯣꯟꯕꯤꯗꯨꯅ ꯃꯪꯒꯣꯜꯗ ꯃꯊꯟꯇ ꯐꯝꯃ ꯉꯥꯏꯔꯝꯗꯧꯔꯤꯕ꯫ ꯑꯩꯁꯨ ꯅꯨꯄꯤ ꯑꯃꯗꯤ ꯊꯤꯖꯤꯟꯅꯕ ꯇꯧꯕꯗꯤ ꯐꯔꯝꯅꯤ꯫ ꯑꯃꯥꯏꯕ ꯁꯤꯟꯐꯝꯁꯦ ꯍꯦꯛ ꯇꯧꯈꯤꯕꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯁꯦ ꯏꯃꯥꯗꯧꯅ ꯂꯣꯏ ꯈꯟꯈ꯭ꯔꯦ꯫ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯀꯕꯣꯛꯇꯨ ꯆꯥ ꯆꯥꯅ ꯁꯨꯝ ꯂꯥꯛꯄꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯕꯨꯠ ꯅꯨꯄꯤꯗꯨ ꯇꯣꯂꯦꯟ ꯂꯥꯛꯄ ꯎꯕꯗ ꯐꯝꯂꯝꯕꯗꯒꯤ ꯐꯟ ꯆꯣꯡꯊꯗꯨꯅ ꯇꯣꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯍꯩꯁ ꯀꯔꯤꯅꯣ? ꯉꯁꯥꯏꯈꯩꯗꯤ ꯀꯩꯁꯨꯝ ꯇꯧꯔꯝꯗꯦ꯫ ꯁ꯭ꯋꯥꯏ ꯃꯐꯝꯁꯤꯗ ꯁꯥꯍꯨꯝ ꯑꯁꯥꯕ ꯑꯃ ꯐꯪꯉꯤꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯍꯩꯃꯥ ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ꯫ ꯀꯕꯣꯛꯅ ꯀꯩꯅꯣ ꯃꯆꯤꯟꯗꯁꯨ ꯄꯛꯂꯤ꯫ ꯏꯄꯪ ꯄꯪꯕ ꯃꯥꯜꯂꯗꯅ ꯃꯁꯛꯁꯤꯒ ꯇꯧꯔꯤꯁꯤ ꯑꯃꯥꯏꯕꯅꯤ ꯀꯥꯏꯅ ꯇꯧꯖꯔꯤꯁꯦ ꯏꯄꯛꯇꯤ ꯄꯛꯇꯅ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯃꯈꯣꯜ ꯑꯃ ꯇꯥꯒꯨꯝ ꯂꯥꯛꯀꯨꯝ꯫ ꯁ꯭ꯋꯥꯏ ꯃꯐꯝꯁꯦ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯕꯨꯠ ꯅꯨꯄꯤ ꯁꯛ ꯊꯤꯕꯤ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯆꯨꯝꯂꯝꯃꯅꯤ꯫ ꯈꯪꯅꯤꯡꯉꯁꯤ ꯕꯨꯠ ꯅꯨꯄꯤꯒꯤ ꯃꯀ꯭ꯔꯥꯡ ꯁꯦꯒꯥꯏꯒꯤ ꯑꯩꯒꯤ ꯂꯥꯏꯔꯣꯟ ꯑꯀꯟꯕꯗ ꯁꯣꯜꯂꯒ ꯃꯥꯏꯗ ꯍꯥꯟꯅ ꯑꯝꯇ ꯅꯥꯟꯊꯍꯧꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯒ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯃꯃꯥꯏꯗ ꯅꯥꯟꯊꯈꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯅꯥꯟꯊꯈꯤꯕꯒ ꯃꯃꯥꯡꯗ ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯃꯃꯥꯏ มุꯁꯨꯛ ꯃꯨꯈꯩ ꯂꯦꯞꯂꯤꯕꯗꯨ ꯎꯔꯤ꯫ ꯃꯆꯤꯟꯗꯨꯁꯨ ꯎꯇꯨꯞꯃꯨꯛ ꯆꯥꯎꯈꯩ ꯇꯣꯂꯦꯟꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠꯀ ꯇꯧꯁꯤꯜꯂꯛꯏ꯫ ꯍꯩꯅꯗꯦ ꯑꯋꯣꯏꯕ ꯕꯨꯠ ꯑꯣꯏꯔꯁꯨ ꯁꯤꯒꯤ ꯍꯪꯒꯣꯏꯔꯦꯕ꯫ ꯀꯩꯅꯣ ꯃꯥꯏꯕ ꯁꯛ ꯐꯖꯕ ꯅꯪꯅ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗꯔꯥ? ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯗ ꯑꯣꯏꯅꯤ? ꯂꯝꯕꯤꯁꯤꯗ ꯂꯩꯔꯤꯁꯦ ꯏꯕꯥꯅꯤ ꯈꯛꯇꯅꯤ, ꯑꯗꯨꯁꯨ ꯅꯪꯅ ꯁꯤꯕꯨ ꯊꯧꯋꯦ, ꯑꯩꯅ ꯑꯍꯤꯡꯕ ꯃꯤ꯫ ꯆꯠꯂꯍꯦ! ꯑꯗꯨꯝ ꯈꯪꯅꯗꯅ ꯂꯩꯔꯁꯤꯕꯨ ꯌꯥꯝ ꯍꯥꯏꯖꯅꯤꯡꯕ ꯃꯥꯜꯂꯤ ꯅꯪꯒꯤꯗꯣ, ꯈꯪꯉꯕ? ꯍꯣꯏ ꯁꯤ ꯌꯥꯔꯦ, ꯅꯪꯁꯨ ꯁꯣꯏꯗ ꯁꯥꯟꯅꯧ꯫ ꯃꯇꯝꯁꯦ ꯊꯦꯡꯖꯤꯟꯈ꯭ꯔꯦ, ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯔꯝꯃꯅꯤꯕ꯫ ꯑꯩ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯑꯝꯇ ꯆꯠꯈ꯭ꯔꯒꯦ꯫ ꯀꯩꯅꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯆꯠꯂꯒꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈꯤꯁꯤ ꯀꯩꯅꯣ? ꯑꯩꯁꯨ ꯂꯩꯁꯥꯕꯤꯅꯤ꯫ ꯆꯠꯊꯣꯛ ꯑꯝꯇ, ꯅꯆꯤꯟ ꯏꯆꯥꯎ ꯆꯥꯎꯈꯩ, ꯅꯆꯤꯟꯅꯦꯅ ꯎꯇꯨꯞꯅ ꯀꯩꯗꯧꯔꯨꯅꯤ? ꯅꯔꯥꯏꯕꯛꯇꯨꯒ ꯏꯇꯣꯡ ꯍꯦꯛ ꯇꯣꯡꯉꯗꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯉꯁꯥꯏꯅ ꯈꯪꯉꯒ ꯋꯥꯟꯊ ꯁꯤꯔꯅꯤ꯫ ꯅꯁꯝꯗꯨꯁꯨ ꯑꯃꯅꯤ ꯈꯛꯇ ꯇꯤꯠ ꯂꯥꯎꯅ ꯍꯧꯔꯤꯗꯣ ꯑꯗꯨ ꯍꯥꯟꯅ ꯇꯧꯍꯟꯈꯣ꯫ ꯑꯗꯨꯒꯅꯦ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤꯗꯣ ꯀꯔꯤꯅꯣ ꯁꯥꯟꯅꯁꯤ꯫ ꯍꯟꯗꯣ ꯆꯠꯀꯦ꯫ ꯍꯩꯃꯥ ꯆꯠꯈꯤꯅꯣ ꯍꯥꯏꯔꯒ ꯁꯨꯝ ꯆꯠꯀꯦ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯕꯣ? ꯑꯣ ꯑꯩꯒꯤ ꯁꯝꯁꯤꯗꯤ ꯍꯧꯔꯔꯣꯏꯌꯦ꯫ ꯂꯋꯥꯏ ꯂꯦꯝꯄꯨꯁꯤꯗ ꯑꯃꯅꯤ ꯈꯛ ꯍꯧꯔꯤꯁꯤꯅ ꯑꯩꯒꯤ ꯐꯖꯕꯁꯦ ꯍꯦꯟꯅ ꯃꯊꯣꯏ ꯍꯥꯞꯄꯤꯅꯤ꯫ ꯑꯗꯨꯅ ꯍꯟꯊꯅ ꯈꯟꯕꯤꯕꯗꯣ ꯇꯧꯕꯤꯅꯨ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯐꯝꯂꯒ ꯅꯨꯡꯁꯤ ꯏꯔꯥꯡ ꯋꯥꯔꯤ ꯈꯔ ꯀꯥꯞꯊꯦꯛꯅꯔꯨꯕꯗ ꯀꯔꯤ ꯀꯥꯏ? ꯃꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯃꯃꯥꯏ ꯑꯊꯤꯕꯁꯤꯗ ꯂꯥꯏꯋꯥ ꯑꯀꯟꯕ ꯑꯃ ꯍꯦꯛ ꯊꯣꯝꯖꯤꯟꯕꯕꯨ꯫ ꯍꯩ ꯕꯨꯠ ꯁꯛꯊꯤꯕꯤ, ꯂꯋꯥꯏꯇꯥꯡ, ꯅꯪꯅ ꯏꯔꯥꯡ ꯇꯧꯁꯤꯟꯕ ꯌꯥꯕ ꯃꯤꯔ ꯑꯩꯁꯦ? ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯉꯕꯣ ꯅꯪ? ꯈꯪꯉꯤ ꯀꯩꯅꯣ, ꯈꯨꯜꯁꯤꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯍꯩꯕꯗꯨ ꯅꯠꯇ꯭ꯔꯣ? ꯃꯤꯌꯥꯝꯅ ꯑꯃꯥꯏꯕ ꯄꯥꯈꯪ ꯁꯛ ꯐꯖꯕꯅ ꯍꯥꯏꯅꯕꯗꯣ
ꯅꯠꯇ꯭ꯔꯅꯦ ꯑꯥꯏ ꯌꯥꯝ ꯈꯪꯉꯤꯅꯦ ꯑꯩꯒꯤ ꯇꯨꯡ ꯀꯨꯏꯅ ꯏꯟꯅꯕꯒ ꯃꯥꯟꯁꯤꯜꯂꯦꯀꯣ ꯅꯪ ꯚꯨꯠ ꯅꯨꯄꯤ ꯑꯗꯣ ꯃꯈꯨꯠꯅꯦꯅ ꯎꯟꯁꯥ ꯑꯃꯠꯇ ꯌꯥꯎꯗꯕ ꯁꯔꯨꯗꯨꯅ ꯃꯁꯝ ꯑꯃꯅꯤꯗꯨ ꯏꯀꯥꯏꯅ ꯅꯥꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯁꯥꯒꯤ ꯈꯔ ꯑꯗꯨꯝ ꯈꯪꯒꯟꯕꯅꯤ ꯑꯗꯣ ꯅꯪ ꯀꯩ ꯍꯥꯏꯔꯤꯅꯣ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯌꯥꯔꯦ ꯍꯥꯏꯔꯣ ꯍꯩꯈꯥ ꯃꯄꯥꯟ ꯁꯥꯕ ꯍꯩꯅꯧ ꯃꯄꯥꯟ ꯁꯥꯔꯛꯏꯕ ꯃꯌꯥꯝꯗꯣ ꯌꯦꯡꯂꯒ ꯋꯥꯔꯤꯒ ꯁꯥꯟꯅꯅꯤꯡꯕ ꯐꯥꯎꯗ꯭ꯔꯣ ꯅꯪꯕꯣ ꯑꯩꯗꯤ ꯌꯥꯝ ꯐꯥꯎꯏꯉꯣ ꯃꯁꯤꯗꯤ ꯀꯥꯟꯅꯔꯣꯏ ꯑꯩꯉꯣꯟꯗ ꯈꯨꯔꯧ ꯊꯥꯡꯂꯒ ꯑꯗꯨꯝ ꯂꯩ ꯃꯁꯤꯗꯤ ꯂꯥꯏꯋꯥ ꯑꯃ ꯁꯣꯟꯖꯜꯂꯒ ꯃꯀꯣꯛ ꯑꯇꯥꯡꯕꯁꯤꯗ ꯁꯨꯗꯔꯝꯒꯦ ꯍꯩ ꯀ꯭ꯔꯤꯡ 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 ꯏꯠꯁꯨ ꯏꯠꯁꯨ ꯃꯁꯤ ꯃꯀꯣꯛꯁꯤꯗ ꯍꯦꯛ ꯁꯨꯗꯔꯒꯦ ꯍꯣꯏ ꯃꯥ ꯑꯩ ꯁꯤꯔꯦ ꯀꯣꯛꯁꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯆꯠꯂꯤꯁꯤꯕꯣ ꯍꯩ ꯑꯃꯥꯏꯕ ꯊꯤꯕꯨꯛ ꯐꯠꯇ ꯅꯪ ꯐꯠꯃꯟꯗꯦꯀꯣ ꯅꯪ ꯚꯨꯠ ꯅꯨꯄꯤꯗꯨ ꯋꯥ ꯉꯥꯡꯂꯒ ꯅꯥꯀꯜꯗ ꯂꯩꯕ ꯑꯁꯣꯡꯕ ꯃꯣꯡꯁꯣꯡ ꯃꯔꯛꯇꯨꯗ ꯃꯀꯣꯛ ꯉꯥꯎꯔꯒ ꯇꯨꯁꯤꯟꯈ꯭ꯔꯦ ꯇꯣꯂꯦꯟꯁꯨ ꯎꯁꯤꯠꯇꯅ ꯅꯣꯛꯂꯝꯂꯒ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯔꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯃꯥꯗꯨ ꯂꯥꯇꯦꯔꯟ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯇꯣꯂꯦꯟꯁꯨ ꯄ꯭ꯔꯕꯨꯞ ꯆꯪꯂꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯊꯦꯡꯃꯜꯂꯤꯅꯦ ꯈꯔ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯅꯪꯕꯨ ꯌꯥꯗ ꯇꯧꯔꯤꯅꯤ ꯏꯃꯥꯁꯨ ꯃꯄꯥꯟꯗ ꯁꯨꯝ ꯂꯩꯔꯝꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯣꯛ ꯇꯨꯝꯃꯝꯒꯦ ꯍꯥꯏꯗꯤ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯉꯁꯤ ꯐꯥꯎ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯔꯤꯁꯤ ꯏꯪꯗ꯭ꯔꯣ ꯏꯃꯥꯅꯦ ꯏꯪꯕꯒ ꯈꯪꯗꯦ ꯏꯆꯥꯅ ꯆꯠꯊꯣꯛꯈ꯭ꯔꯒ ꯏꯃꯥꯅ ꯀꯔꯝꯍꯥꯏꯅ ꯇꯨꯝꯗꯧꯔꯤꯅꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯃꯩꯒꯁꯤ ꯑꯣꯛꯊꯣꯛꯑꯣ ꯃꯩꯈꯦꯠꯁꯤꯗ ꯂꯩꯔꯦ ꯍꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯅ ꯃꯃꯥꯅ ꯇꯞꯅ ꯍꯪꯂꯛꯏ ꯆꯥꯛ ꯆꯥꯈꯤꯗ꯭ꯔꯣ ꯏꯃꯥ ꯊꯤꯕꯤꯔꯛꯑꯣꯔꯣ ꯌꯥꯔꯅꯤꯃ ꯍꯌꯦꯡ ꯑꯌꯨꯛ ꯁꯖꯤꯛꯇꯣ ꯆꯔꯥ ꯋꯥꯜꯂꯒꯦ ꯁꯖꯤꯛ ꯈꯔ ꯐꯥꯜꯂꯨꯒꯦ ꯇꯨꯝꯅꯕ ꯇꯧꯔꯣꯏꯃ ꯋꯥꯔꯗꯤ ꯐꯔꯦ ꯏꯃꯥꯁꯨ ꯇꯨꯝꯃꯨꯔꯒꯦꯀꯣ ꯐꯤꯔꯣꯜꯒꯗꯣ ꯍꯣꯡꯗꯣꯛꯂꯒ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯣ ꯍꯣꯏ ꯏꯃꯥ ꯊꯋꯥꯏ ꯃꯤ ꯀꯧꯁꯤꯟꯕ ꯀꯥꯎꯒꯅꯨꯀꯣ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯀꯥꯎꯏꯅ ꯀꯧꯁꯤꯟꯗꯕꯗꯣ ꯇꯧꯅꯨ ꯀꯥꯎꯔꯔꯣꯏ ꯉꯁꯥꯏꯈꯩ ꯀꯥꯎꯔꯁꯨ ꯏꯆꯥꯅ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯂꯛꯂꯕꯅꯤꯅ ꯀꯥꯎꯗ꯭ꯔꯦ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯇꯣꯂꯦꯟꯁꯨ ꯃꯀꯣꯛꯇꯣ ꯇꯞꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯄꯥꯈꯪ ꯑꯣꯏꯅ ꯑꯃꯥꯏꯕꯒꯤ ꯁꯤꯟꯐꯝꯗ ꯆꯪꯈꯤꯕꯅ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯄꯨꯟꯕ ꯂꯥꯡꯕꯁꯨ ꯀꯌꯥ ꯐꯪꯖꯔꯛꯇꯦ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯃꯄꯨ ꯃꯥꯒꯤ ꯄꯥꯈꯣꯜꯂꯣꯏ ꯑꯣꯏꯔꯨꯕꯅ ꯌꯦꯛꯅꯕꯁꯨ ꯌꯥꯝꯕꯅꯤ ꯌꯦꯡꯁꯤꯟꯕꯁꯨ ꯂꯦꯞꯇꯕꯅꯤ ꯅꯤꯡꯖꯕ ꯀꯌꯥꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯏꯁꯣꯔꯅ ꯄꯤꯔꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯂꯤꯕ ꯇꯣꯂꯦꯟ ꯀꯜꯂꯛꯄ ꯅꯥꯄꯜ ꯀꯔꯤꯃꯠꯇ ꯐꯥꯎꯗꯦ ꯋꯥꯔꯕ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯑꯍꯤꯡꯗ ꯈꯣꯡꯕꯤ ꯍꯔꯤ ꯅꯣꯡꯅꯥꯡꯁꯨ ꯅꯣꯡꯁꯨꯝ ꯏꯁꯩꯒꯨꯝꯅ ꯁꯛꯇꯨꯅ ꯇꯨꯝꯂꯤꯕ ꯇꯥꯏꯕꯪꯆꯥꯁꯤꯡꯕꯨ ꯁꯨꯝꯃꯤ ꯁꯣꯝꯗ ꯉꯁꯥꯏ ꯇꯣꯂꯦꯟꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯉꯥꯎꯍꯜꯂꯝꯕ ꯚꯨꯠ ꯅꯨꯄꯤꯗꯨ ꯋꯥꯟꯊꯔꯨꯕꯗꯒꯤ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯃꯣꯡꯁꯣꯡ ꯃꯔꯛꯇꯒꯤ ꯃꯀꯣꯛ ꯑꯇꯥꯡꯕꯗꯨ ꯐꯠ ꯊꯤꯟꯒꯠꯂꯛꯏ ꯃꯤ ꯎꯁꯤꯠꯇꯕ ꯑꯩꯅ ꯃꯁꯛ ꯈꯔ ꯐꯖꯕꯗꯨꯗ ꯏꯔꯥꯡ ꯍꯧꯖꯤꯟꯕ ꯌꯥꯔꯅꯤꯅ ꯇꯧꯔꯨꯕꯅꯤ ꯑꯗꯨꯒꯗꯤ ꯏꯔꯥꯡ ꯌꯥꯗꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯦꯗꯅ ꯑꯣꯏꯔꯣꯏ ꯃꯗꯨꯒꯤ ꯑꯃꯥꯏꯕꯗꯣ ꯅꯨꯄꯤ ꯐꯪꯉꯨ ꯃꯄꯨꯟꯁꯤꯗꯣ ꯍꯤꯡꯆꯥꯕꯤ ꯁꯪꯕ ꯈꯔ ꯈꯥꯏꯗꯣꯛ ꯑꯗꯒꯤ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯈꯔ ꯇꯧꯕꯗ ꯂꯣꯏꯁꯤꯟꯈ꯭ꯔꯗꯧ ꯑꯌꯣ ꯃꯥꯅ ꯁꯨꯅꯔꯝꯕ ꯀꯣꯛꯁꯤꯁꯨ ꯅꯥꯏꯅꯍꯦ ꯈꯔ ꯇꯥꯡꯕꯁꯤꯗ ꯍꯦꯟꯅ ꯇꯥꯡꯖꯤꯟꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯟꯗꯛꯀ ꯊꯦꯡꯅꯔꯗꯤ ꯃꯗꯨꯒꯤ ꯑꯃꯥꯏꯕ ꯑꯔꯦꯝꯕ ꯁꯥꯕꯗꯣ ꯈꯣꯡꯒ꯭ꯔꯥꯎꯁꯤꯡꯗꯒꯤ ꯈꯪꯉꯤ ꯍꯦꯔꯥ ꯃꯥꯅ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯑꯩꯕꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯄꯨꯡꯁꯦꯡꯅꯤ ꯑꯗꯨꯁꯨ ꯍꯤꯡꯂꯤꯀꯥꯟꯗ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤꯔꯁꯤꯐꯥꯎ ꯑꯗꯨꯝ ꯑꯣꯏꯔꯤꯕꯅꯤ ꯀꯥꯟꯅꯗꯦ ꯌꯥꯎꯁꯪ ꯊꯥꯕꯜꯁꯨ ꯅꯛꯁꯤꯜꯂꯛꯏ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯅꯕ ꯇꯝꯃꯨꯈꯤꯒꯦ ꯏꯁꯧꯒ ꯀꯣꯟꯅ ꯂꯥꯡꯉꯒꯦ ꯊꯥꯕꯜ ꯄꯜꯂꯛꯄꯁꯦ ꯏꯁꯥꯁꯦ ꯑꯗꯨꯝ ꯃꯔꯥꯝ ꯍꯧꯋꯦ ꯑꯣꯏꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯊꯥꯕꯜꯒꯤ ꯃꯀꯦ ꯁꯦꯝꯕ ꯍꯧꯔꯨꯔꯒꯦ ꯍꯨꯏꯁ ꯃꯀꯣꯛ ꯑꯇꯥꯡꯕꯗꯨꯒ ꯏꯈꯠꯈꯩ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯃꯥꯅ ꯃꯥꯡꯈꯤꯕꯗ ꯃꯆꯤꯟ ꯑꯆꯧꯕꯗꯨ ꯈꯛ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯍꯧꯏ ꯃꯇꯧꯗꯨ ꯑꯎꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯋꯥꯟꯊꯔꯒꯗꯕ ꯃꯑꯣꯡꯅꯤ ꯑꯍꯤꯡꯁꯤ ꯃꯍꯧꯈ꯭ꯔꯦ ꯇꯣꯂꯦꯟꯗꯨ ꯃꯤꯀꯞ ꯉꯟꯅ ꯊꯣꯛꯂꯛꯏ ꯑꯃꯨꯛ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯒ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯁꯨꯃꯥꯡꯗ ꯐꯝꯂꯤ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥ ꯈꯔ ꯊꯣꯛꯂꯛꯄꯗꯨ ꯌꯥꯏꯔꯒ ꯎꯏꯔꯒ ꯂꯩꯔꯤ ꯃꯃꯥꯁꯨ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯍꯦꯛꯂꯨꯔꯒ ꯊꯣꯛꯂꯛꯏ ꯃꯁꯥꯅ ꯎꯏꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯄꯣꯂꯥꯡꯗꯨ ꯀꯜꯂꯞꯅ ꯊꯝꯂꯒ ꯐꯝꯊꯔꯛꯏ ꯑꯁ ꯈꯪꯉꯦ ꯇꯞꯅ ꯊꯝꯕ ꯌꯥꯗ꯭ꯔꯦꯕ ꯃꯤꯅ ꯎꯏꯕ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯇꯜꯂꯤ ꯇꯟꯕꯗꯤ ꯀꯔꯤꯅꯣ ꯅꯨꯃꯤꯗꯥꯡꯗꯣ ꯈꯔ ꯉꯟꯅ ꯍꯜꯂꯛꯑꯣꯏꯗꯅ ꯀꯌꯥꯔꯛꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ ꯍꯥ ꯑꯗꯨꯅ ꯎꯏꯕꯒ ꯌꯥꯔꯣꯏ ꯏꯪꯈꯣꯜꯒꯤ ꯂꯩꯕꯥꯛ ꯇꯧꯊꯣꯛꯇꯕ ꯂꯩꯔꯤꯁꯦ ꯇꯧꯔꯨꯁꯨ ꯆꯠꯂꯨ ꯌꯣꯝꯄꯥꯛ ꯄꯥꯏꯔꯒ ꯖꯣꯞ ꯇꯧꯔꯨꯁꯨ ꯏꯃꯥ ꯍꯛꯆꯥꯡꯒ ꯄꯨꯡꯇꯦꯛ ꯇꯦꯛꯏꯀꯥꯟꯁꯤꯗ ꯂꯩꯕꯥꯛ ꯇꯧꯕꯒ ꯉꯝꯃꯣꯏꯀꯣꯏ ꯉꯔꯥꯡ ꯆꯠꯂꯨꯕꯗꯨꯁꯨ ꯂꯥꯏ ꯐꯠꯇꯕ ꯈꯥꯏꯗꯣꯛꯄ ꯑꯣꯏꯕꯒꯤ ꯌꯥꯝ ꯋꯥꯕꯖꯥꯠꯅꯤ
Wani nangdi nangna wadaba numitse hek leitidako ima khakna yungi thabak sum hotnabasya warene nupi ma thizinaba tawse haibasu tadi handakti imana nupi ma koiti thiraga luhong thokpirani yarero amai bu oirini dana sum tawraga leiradi nupi thibaga amatta khanglaro asima karan tongnuko aigi matam lagakanda nupi do adum laksani chahi kun manga kak sum da ngairi nupi thiroi ai dawsi nupi thiraga kari thabak suraga thak tawrike amai bu oirido nakhina mayam tharakpasu yauri dudia amai ba haisidi sel adum thokladau nangsu sel lawba nungaigadaba mafamdana khara hena haizillaga loire khutsabi mi khara thamhawo hayengwai toina yengbadum laknanaba imagi wado taba yabu wa nateda aidi adugum phattabado tawningdi niyom sumna dum tawsake mamang leikaida amai ba hanuba ma leinido adusu sel yam lauridu magidi mayumda mi lakpasu wati kanagi mau manem semjannabagi sulakani yumthangnaba masen yengsinnabagi sulakani wati magidi wati aikhoi sina karam tawbado khangdi lamsu lakna satpa sel sunya thiji mazit khara pairaga lakani yar chak tu thongurima mina angama pirakpaduda aina mantik naruba yabnati migi phattaba tawbaduga aiga sangdamnarakanona tumaibana chalo chak thongu hoi thonguge miga nanga manade haibe wani amaibado toktoklaga thabak suboina sat nasa wabana sum hinjilaknaba thabakni imana hairise wakhal muna khal nupi thijinbana phaniko ima yumgi thabak mayamse hotnabada khwang tek tawre asi hairaga mamado imungda sangkhre tolensu mamada paina ngehak yenglaga makha tanamu uiki thongandagi leisabi ama masamana ipha phagai sensile matungda mama amadi miyam kharana tanare leisabido tolengi manakta kanna sensilaklaga uppaga sitle tolen uirambadagi khangprek khangladuna phamlambadagi tungda paithoi imai bema kari ngai bema nangdi otong sangna sitlaga khoirama isina leisabido phuk haugatlaga masama phabadu kitang semjenduna nokhi tawraga haire oza mai base amukka uzaba phangmasida harawmani khidana hekta sechilabani nupi amana hai tanaubiya masi tanarakpada moiga loi sitkre ibungo tolean nasa nupisia ngarang ahingdagi nangi nanakta satke dana amuk toiba lakna phana ngamdi kaidawrabano amukta yeng nupa amana masi ngangse phana bu hotnabada khungbi gas loi kaidra masase kukanna ma tawi wani ikoi mayam sangaga phaw ngamdi ngamoi moi sumai tawbasidi kanagi angakpa phangna kanma makoina sontharaktoise ikoigi mangda khaktani bema law mangol da khakasi mari tawunuko aina ibi law hoi oza maiba aina han he tamang tharagi imung doine sangsira imung da dia soi karigumba imung de sangbada nangina sado lang thorakadori adusu sauda balai khangedana aduna mangol sida wakhal tan dum pham maramukpani nupa amana sige ngangmai basisu haipadi badana sare mayumda tummaga leirambadagi thokleisida imung sangba yadi kai lukham sida nappadi haipa sabuga paithokini tolendo imungdagi magi khawdu lauthoraklaga tanawbigi mangda phammi tanawbigi nakal dana mi singdu leiri tanawbi mamana pakhatna haire ibungo tolen nasa nupisia kaidawrabana phajana mukta yengbi moigi hingsabi kaido sangi rai minang natragana heloi kaido onari satno asiba migi thawaiga du sanglaga tamnara koiramadi aidi ngammaroida isa oirasu mai thadok ningna kanibo ine ngakta tumin leibi ai tapna dum yengzage kisu dawise pakhatpiga tanobi nang lam hengenuko nang tadana phajanam ta yengi yengrasu yareda wari khara dum sanase aina ne ngarang ahingdagi oza mai base koi thi baneba ado konadi phangi yam harawi ai kai ne aisiba nangbu ai masak khangrani khanglamoida khangi kaina ngarang ahingda thengnaraga wari sanai duba mi thabal songba tamgi tawjarambani yaksam loikibana handokhibaduda oiraroi oza mai boina thibala ini khangaba amuk haidori mamangsida ai siti yoleba nupi amana karino masigi tolen sibo
ꯂꯝꯕꯤꯗꯒ ꯃꯥꯗꯤ ꯂꯥꯏ ꯇꯤꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯣꯏꯆꯠ ꯆꯠꯂ ꯃꯥꯜꯂꯤꯅꯦ ꯑꯃꯅ ꯁꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯃꯥꯏꯕꯅꯤ ꯃꯥꯅ ꯑꯣꯏꯔꯤꯁꯤ ꯅꯣꯏ ꯑꯩꯈꯣꯏꯅ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯃꯣꯏꯗꯤ ꯂꯥꯏ ꯇꯤꯟꯒ ꯂꯣꯏꯅ ꯁꯛ ꯈꯪꯅꯕꯅꯤ ꯇꯨꯃꯤꯟꯅ ꯂꯩꯅꯔꯣꯍꯦ ꯅꯣꯏꯒꯤ ꯃꯤꯋꯥꯗꯣ ꯀꯣꯟꯅ ꯉꯥꯡꯅꯔꯣ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯀꯩꯅꯣꯅꯤ ꯂꯩꯔꯤꯕ ꯏꯅꯦ ꯇꯥꯗꯁꯤꯡ ꯇꯅꯧꯕꯤꯒꯤ ꯃꯈꯨꯠꯁꯤ ꯑꯝꯇ ꯐꯥꯖꯤꯟꯕꯤꯌꯨ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯃꯁꯤ ꯋꯥꯁꯣꯏ ꯌꯥꯝ ꯉꯥꯡꯉꯤ ꯅꯠꯇꯦ ꯁꯤꯕꯨ ꯉꯔꯥꯡ ꯀꯥꯏꯗ ꯆꯠꯄꯤꯔꯨꯒꯦ ꯇꯅꯧꯕꯤꯒꯤ ꯃꯃꯥꯅ 이붕어 또래한 nga랑나 역성 아로이무수 오이라만 해두나 까나기 타벌기 와 폭트리파우 레이라바자 칸라가 할락바다 콩 마사마다 누피마 파마웨이다나 아잉원다 와리 따미 아두다기 마밋 마나 랑카따나 랑나 파나 ngamda kai hauraklibani 오 아이 밥다 세세 마코시 파짓 아이 타벅 tawge 이승 부토르 까우레다나 이마 오 이마 이승 그자 생문다 부토피로 ꯇꯣꯂꯦꯟꯒꯤ ꯃꯃꯥꯗꯣ ꯏꯁꯧ ꯍꯥꯏꯐꯦꯠ ꯂꯥꯡꯉꯒ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯄꯨꯊꯣꯔꯛꯂꯒ ꯅꯥꯀꯜꯗ ꯊꯝꯃꯤ ꯑꯇꯩꯗꯤ ꯀꯔꯤ ꯋꯥꯠꯂꯤꯌꯦ ꯌꯥꯝ ꯍꯩꯔꯛꯑꯅꯨ ꯆꯥꯛ ꯊꯣꯡꯐꯝ ꯈꯪꯗꯦ ꯑꯁ ꯌꯥꯔꯦ ꯃꯁꯪꯈ꯭ꯔꯁꯨ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯃꯥꯒꯤ ꯊꯕꯛ ꯀꯥꯟꯅꯗꯕꯤ ꯁꯦꯜ ꯐꯪꯗꯕꯤꯁꯦ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯂꯥꯛꯏꯕꯁꯤꯡꯁꯤꯒꯤ ꯁꯛꯇꯥꯃꯛꯅꯦ ꯃꯃꯥꯅ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯅꯍꯧꯏ ꯇꯣꯂꯦꯟꯁꯨ ꯃꯃꯥꯒꯤ ꯋꯥꯉꯥꯡꯗꯨꯗ ꯃꯌꯥꯝ ꯃꯥꯡꯗ ꯃꯌꯥꯒꯤ ꯍꯤꯒꯠꯂꯒ ꯅꯣꯛꯁꯤꯟꯅꯩ ꯇꯅꯧꯕꯤꯅ ꯑꯣꯖꯥꯃꯥꯏꯕ ꯑꯩꯈꯣꯏꯅ ꯃꯍꯥꯅꯨꯕꯤꯁꯦ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤ ꯂꯩꯃꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯕꯣ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯏꯁꯧ ꯂꯥꯡꯖꯔꯤꯕ ꯖꯥꯠꯅꯤ ꯍꯥꯠꯇꯣꯛꯈ꯭ꯔꯁꯦ ꯑꯗꯨꯗꯤ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯁꯨꯝ ꯊꯝꯃꯒ ꯋꯥꯏ ꯁꯤꯟꯅꯕꯅꯤ ꯃꯥꯒꯤ ꯊꯋꯥꯏꯗꯣ ꯑꯩ ꯋꯥꯊꯦꯛꯀꯦꯕ ꯍꯩ ꯃꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯁꯦ ꯑꯩ ꯋꯥ ꯍꯪꯒꯦ ꯑꯩꯅ ꯍꯪꯕꯗ ꯐꯖꯅ ꯈꯨꯝꯃꯨꯀꯣ ꯑꯍꯣꯏ ꯌꯥꯅꯤ ꯈꯨꯝꯖꯒꯦ ꯅꯪꯅ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯉꯤꯁꯤ ꯀꯩꯗꯧꯕꯒꯤ ꯅꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯕ ꯌꯥꯗꯦꯁꯤ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯍꯦꯂꯣꯏꯒꯤ ꯃꯇꯧ ꯇꯝꯃꯤꯕ ꯀꯥꯏꯗꯨꯔꯣ ꯅꯪꯒꯤꯁꯤꯕꯣ ꯇꯅꯧꯕꯤꯗꯣ ꯃꯃꯤꯠꯀꯥꯗꯣ ꯈꯞꯂꯒ ꯏꯔꯥꯡ ꯃꯤꯅꯣꯛ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯃꯣꯏꯗꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯕ ꯌꯥꯕ꯭ꯔꯣ ꯑꯩꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯤ ꯂꯩꯃꯨ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄꯤꯅꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯆꯪꯅꯤꯡꯉꯦ ꯆꯪꯅꯤ ꯆꯪꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ ꯃꯁꯤꯗ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯩꯄꯥ ꯁꯥꯕꯤꯔꯛꯄꯒꯤ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯥꯏ ꯃꯁꯤꯒꯤ ꯂꯥꯏꯃꯨꯛꯄꯤ ꯀꯅꯥꯎꯁꯤ ꯑꯣꯖꯥꯒꯁꯨ ꯉꯥꯡ ꯁꯥꯔꯤ ꯅꯪ ꯍꯧꯖꯤꯛ ꯅꯀꯣꯛ ꯊꯨꯗꯦꯎꯔꯣ ꯍꯥ ꯑꯩꯒꯤ ꯂꯩꯋꯥ ꯑꯝꯇꯪ ꯁꯣꯟꯊꯔꯛꯄꯗ ꯉꯥꯎꯔ ꯇꯥꯒꯤꯔꯣ ꯅꯪ ꯍꯥ ꯑꯁ ꯌꯥꯔꯦꯗ ꯃꯤ ꯈꯔ ꯂꯩꯌꯦꯅ ꯙꯞꯀ ꯇꯧꯕꯤꯔꯛꯀꯅꯨ ꯑꯩꯅ ꯀꯤꯔꯁꯨ ꯀꯤꯌꯦꯅ ꯍꯥꯏꯕꯤꯔꯛꯑꯔꯣꯏ ꯅꯠꯇ꯭ꯔ ꯃꯌꯥꯝꯁꯤꯡ ꯇꯅꯧꯕꯤꯒꯤ ꯃꯃꯥꯅ ꯇꯣꯂꯦꯟ ꯏꯆꯥꯅꯨꯄꯤꯁꯦ ꯐꯅꯕ ꯌꯦꯡꯉꯔꯣꯏꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯋꯥꯊꯤ ꯋꯥꯁꯣꯏ ꯉꯥꯡꯗꯅ ꯁꯨꯝ ꯂꯩꯍꯜꯂꯒꯦ ꯍꯥꯏꯔꯤꯔꯣ ꯅꯪꯕꯨ ꯃꯃꯥ ꯑꯩꯉꯣꯟꯗ ꯋꯥꯐꯥꯎ ꯀꯟꯅ ꯉꯥꯡꯖꯗꯕ ꯏꯆꯥꯁꯦ ꯂꯥꯏꯃꯨꯔ ꯂꯥꯏꯉꯧꯔ ꯈꯪꯗꯕ ꯑꯃꯅ ꯆꯪꯉꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩ ꯄꯦꯟꯗꯦꯀꯣ ꯏꯅꯦ ꯑꯩ ꯇꯧꯒꯦ ꯋꯥ ꯈꯔ ꯍꯥꯟꯅ ꯍꯪꯗꯣꯛꯀꯦ ꯇꯧꯕꯅꯤ ꯑꯗꯣ ꯍꯪꯉꯔꯣꯏꯗ ꯇꯣꯛꯑꯒꯦ ꯑꯩꯒꯤ ꯇꯥꯌꯦꯟ ꯄꯨꯡꯐꯥꯏ ꯑꯀꯪꯕꯁꯤꯅ ꯏꯁꯤꯡꯁꯤꯗ ꯂꯨꯞꯄꯒ ꯍꯦꯛꯇ ꯁꯥꯟꯅꯔꯒꯦ ꯍꯩ ꯈꯪꯕ꯭ꯔ ꯅꯪ ꯋꯥꯖꯥꯎ ꯌꯥꯝ ꯉꯥꯡꯈꯣꯗꯅ ꯑꯌꯣ ꯑꯩ ꯁꯤꯔꯦ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯃ ꯀꯥꯊꯦꯛꯑꯦ ꯍꯦ ꯄꯨꯛ ꯐꯠꯇꯕ ꯑꯃꯥꯏꯕ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯄꯣꯡꯈꯠꯂꯒ ꯍꯨꯔꯨꯔꯨ ꯎꯟꯊꯠꯆꯅꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯀꯌꯥꯗ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯕ ꯂꯩꯃꯨꯅꯣ ꯍꯦ ꯅꯪ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯡꯉꯦ ꯍꯛꯆꯥꯡꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯍꯩ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯤ ꯊꯣꯛꯈ꯭ꯔꯣꯗꯅ ꯑꯩ ꯆꯥꯛ ꯂꯥꯝ ꯑꯩꯕꯨ ꯐꯨꯏꯊꯍꯜꯂꯅꯨ ꯊꯣꯏ ꯁꯨꯛꯊꯣꯛ ꯊꯣꯏ ꯆꯥꯛ ꯆꯥꯔꯁꯨ ꯑꯩꯒ ꯆꯥꯃꯤꯟꯅꯗꯧꯅꯤ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟ ꯂꯨꯍꯣꯡꯕꯗꯗꯤ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯃꯛ ꯆꯥꯃꯤꯟꯅꯔꯗꯥꯏꯅꯦ ꯏꯕꯥꯅꯤꯁꯨ ꯂꯨꯍꯣꯡꯊꯣꯛꯈ꯭ꯔꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯒ ꯅꯦꯇꯥꯗ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯔꯁꯤ ꯃꯁꯤꯗꯤ ꯑꯣꯏꯔꯔꯣꯏ ꯏꯅꯦ ꯇꯥꯗ ꯃꯌꯥꯝ ꯅꯈꯣꯏ ꯆꯦꯠꯅ ꯐꯥꯕꯤꯌꯨꯀꯣ ꯑꯩꯅꯦ ꯃꯥꯒꯤ ꯃꯀꯣꯛꯁꯤꯗ ꯂꯩꯋꯥ ꯑꯀꯟꯕ ꯑꯃ ꯁꯣꯟꯗꯒꯦ ꯑꯦꯔꯥ ꯃꯥꯅ ꯉꯝꯕ ꯌꯥꯕ꯭ꯔꯥꯗ ꯇꯣꯂꯦꯟꯅ ꯇꯅꯧꯕꯤꯒꯤ ꯃꯀꯣꯛ ꯃꯊꯛꯇꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯀꯥꯝꯊꯩ ꯑꯗꯨꯝ ꯍꯦꯛ ꯇꯧꯕꯗꯒꯤ ꯚꯨꯠ ꯅꯨꯄꯤꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯇꯅꯧꯕꯤꯗꯨ ꯋꯥꯈꯜ ꯇꯞꯅ ꯇꯥꯔꯛꯏ ꯏꯃꯥ ꯀꯩꯅꯣ ꯃꯌꯥꯝ ꯄꯨꯟꯅ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯩꯈꯣꯏ ꯌꯨꯝꯁꯨ ꯅꯠꯇꯦ ꯀꯅꯥꯒꯤ ꯌꯨꯝꯗꯅꯣ ꯇꯣꯂꯦꯟ ꯍꯣꯏꯒꯤ ꯃꯌꯨꯝꯗꯅꯤ ꯅꯪꯁꯤ ꯀꯅꯥꯒꯤ ꯂꯥꯏꯃꯨ ꯑꯃ ꯆꯪꯉꯝꯗꯅ ꯁꯤꯔꯝꯗꯧꯔꯤ ꯍꯧꯖꯤꯛꯄꯨꯗꯤ ꯅꯕꯨꯡ ꯇꯣꯂꯦꯟꯅ ꯇꯥꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯍꯥ ꯑꯩꯕꯨ ꯂꯥꯏꯃꯨ ꯆꯪꯉꯦꯕ ꯑꯗꯨꯗꯤ ꯚꯨꯠ ꯆꯪꯉꯤꯔꯣ ꯍꯥꯏꯁꯤ ꯏꯃꯥ ꯍꯣꯏ ꯚꯨꯠ ꯆꯪꯕꯗꯣ ꯑꯣꯏꯗꯣꯏꯅꯤ ꯇꯣꯂꯦꯟꯒ ꯈꯪꯅꯕ ꯚꯨꯠ ꯑꯣꯏꯔ ꯃꯥꯜꯂꯦ ꯋꯥꯔꯤꯒ ꯌꯥꯝ ꯁꯥꯟꯅꯈꯤꯕꯅꯤ ꯊꯥꯏꯅ ꯃꯣꯏ ꯈꯪꯅꯔꯛꯄ꯭ꯔꯥ ꯈꯪꯗꯦ ꯌꯦ ꯑꯩꯒ ꯈꯪꯅꯕ ꯅꯠꯆꯗꯦ ꯏꯅꯦ ꯃꯣꯏꯗꯅꯦ
sak khangnageira khangnaroigera adumai loi tawbani faradi ko satkrage haidi wathi ngangdana muk kaidawino khangde muk leidoreba wathi warim ngangdana tanawbina kayai baima ta tolenga khangnaba butna aingona sangiba as yam kizai hedudi kamai tawnya nupi amana haurani moi mama masagi henjen bisem farabani sanarasi law yumna thabak mayam lehowe noidi leho khidra aidi salehe amanam aisula e satminarasi farasi budum leithakidro aitanobiya phamna leido sarukpadi namana sasu hawgalo law chalasi ibungo tolendo masaini sak lami haikhraban sajarasan as asi hanubi singan misina haipa sajil mina toksinaraga ta tolengi manakta yak lagi tawraga mama bema nang suna sado kaisum tawjadi hawgalo si imasu sak lami sathurasi mai sasu law tanobina toksinaraga wangange tawbada tolen hana nganglei kaisum tawrida yumda ningthina potharu thawaiduna leiramagi kharadi sokthagani noma fazana potharaga kaisum tawroi hoi ta tolen ado horen karigumba amuk hawraklabadi aiba yengma lau ko hei chalasi law wathi ngangna leiranu nasak ithi thi khai swaida irang kaitel karano satchalo mang tharu hoi baima sumi leido kaigino haksang son thakini haidu tadra ai hausik wan thakradi noi mayam namuk laikanazani mama masani du khanaraga thongalomda thokri tolensu thokriba makhoida ngaihat yenglamlaga magi khaudu pairaga imungda sangkri numidangi matamni but nupidu umang amada wakhal nungaitana phamni magi nakandudana sarengaroi khara khatlaga wari sanari amana handak yausangi thapal sombadane laisabi bakhang singsina nakan lepaga nungsirang kapthatnaba mayamdo as aina phangdi phangrabanina nakan lepaga chana yeng lei nupado kaya pasai khangra amana muk haire aidinya mogi thabal sompham mayaido aduda koi chen silaga sanarubani khunungai amni songi ba nupa nupiduna mawa matu singi makhutto paiba phangina noktana chongi yam kalaida ataiduna noidi irang tawringaida nokningba gamta thengnara amoimya handak aina thabal yengba satpada songi ba leisabi singdo angang peta wa ngakta hausikansia leisabi leitramal adai nakana lepaga yengi ba pakhang singduna marol ba phajabane thabal songi ba leisabi amagi phanik to tarak bazani masadi khangjadraba zat madi songa dum satkraba mara leitaba phanik tudi lampak mayai tuda taraga lehore do mamara kaino khangdi ahal nupi ma sensilaga phanik to sechen bikhrini khangaba amana mu haire phanik tawbaga khangda khai jonga boire ko wakhalga tajadeda somdai khoina taibang mi oiraga nupaga do koining nungsi wariga sadana adagi haino mapan sarakpaga do yenglaga momon ga nokminaradana as phangdabasya sumai chakpa chakni ko makhoigi wari du taba warakladuna but nupi du khanglaw law khalai taningidre wari ni na oigadaba masanardi pai oiroidaba ngakta wakhal singakte ingna legi tawbasya lamkit lam haibi noina inaksi leisiladana pothabam khangreba amana mu hairi aribina anobi khoigi manakta leiningadinya aikhoina khatpa nopasya kharasu taba tar is kari aibuli kai nakoi dagine aine sahi yakai kaktane halisi aibu kayam lidadana wai khudingi aribi panbado tawnu nakok nena saru ngakta palibado pik thudeksani ha ha yo aikhoidi saru ngakta palasu nangdongna aribi di oisadabado aikhoidi lambida rakko pakhang khaidasu kihanba phangi adagi masak phajaba ma uragana hekta songsilaga phajabado miku khara kak phaba phangbado nongalaga amaiba maibi tairen manana kantharakpadagi sektana lakpado aduga la ini kaino aikhoidi adu phau ngammi nangdi ngamjabra wayam nang nganglakanu ko paningde aikoi sune amaiba masak phajaba ma koinaribani usita tawjanu leinungda phumjinlansani magi waiduda saroingaroi mayamdo ngehak tumina leiramaga makhoi masen onsunaduna noksile amana amai baga nungsina ikaina masaksiga aikhoigi mangda ikai khangdagi kangkolisi yengune noi ayam thajadradi amai bado noigi na mangda sakta urauze ha tauro taune aikhoi su masakamda khangjahogi itayoi dorido takela itung inaro usittaba sardan aina gyan khara tabasida noi nebu usitabani
Ngasidi aigi nupa masak takip. Lau loi na lau. Lau he. Aribi sigi nupa masak taki yengurasi. But nupi do ki matungda saroy ngaroy mayam adu lang dana inaki. Somda tolen numidangi saktok laga sumang to da hangsit lang do na chatpi sanari. Thongala dom dana but nupi do na mang tharaga saroy ngaroy mayam do hoiraga purai. Tolen na sumang da lepaga leiba do da but nupi do sap lepi. Matungda inarakli basing dusu mang thangi ba do na sap lep ki ba do da mari ga thengsin. Sumang da lepaga lei noy mayam urabri yang ada wang sauba ma lim na lepisi. Ure. Wah! Asaksi ko ba asasi? Amam madahuba sida so pazari sinadi nga na kano uradi kayang pasaniya. Ama namang hayri. Magi masak ko pazasya tabal song mayawdabi nakal da lepagalay basing do. Adugi masak ko pazado ni hayba imaw yam cha iwani. Yare karakaladi. Ay ginupano. Nugi irang do ato patato. Asida tong bayaroy ko. Is masak ko chisiga mawagasu kanjan bitawri. Ikoy mayam manaraga hato masira. Adugo dupasya ikoy mayam na nung mayinaraga koy seba. As taming di dupo wani na tukatsay ko. Dupabu ka na nung mayinadoy no. Nangsu nasak titi matin makalsu patabangag na kali. Kariya ay basak tigi kay. May sina nakalamamay na saki bagi katek sa bakagdani. Atay di loy na pazari kang nga ba. Nang dong na saru sayang ngagda panjade koy. Saru ngagda oy rasu ay di noy di. Kwang kasi piksilaga yung pazari niya na oy si. Aduna nupa siya ay gi oy ni. Asidi ay gini haba na tro. Noy ka na ang tamit yang karanjan bayar ay gini. Nang gini na naming tabra. Aduna ay oy rani. Ama na mong hayri. Yaroy ay gi oy ni. Noy gi zura siya bada paksaroy ba siga. Aduna ay gi oy rani. Ama na mong hayri. Hey, kitum bubi man biya. Nasaktuga natin ito tungkay. Nupa pazaba ka supam dana. Yaroy asisi ay gini. Noy ka na ay gi oy bayar. But nupiya duna. To o yare. Noy mayam ay nasita puray siya ay gini pa masaktak pag ginadro. Adugo noy na muna rin si kay gino. Hay may pasang ko na kido. Hay zayrong zaw kay gino nang lumigi masin atun masida pasilaga tamido bo. Ha tadok na wani noy bo. Tado o. Saroy ngaroy singdo makoy masien pangkatagkat na rin. But nupi duna koy siyensilaga kamdok na buhon na rin. Kari mi katnabagi magkuha na ma tabugum tawida. Tupi nga tuoy gumlako. Katungom da nun eh. Tunggalom da lang. Kanam tadilay ba udin ha? Ay bo, asway pang tuklaga yengu siro. Ira, nupano, migi ka na ba yingin ha? Tole na may laytok laga sat kito bada but nupido lagta na managta pay silaglaga upaga tari. Uy ma! Ay payri! Ayo! Ay siri! Lampray man bising siya. Uy ka na ba kamaga? Ayoy na payra ka lang kuray niya. Ay! Kuk atang ba siya? Susan kramahali. Napa na siri! Hoy! Kaday di kaya no? Ay di mi ka na ni boy ningun. Adugo noy di sanari oy. Hausin numidang sida sanaba matamlo. Nasam na ni isang kay. Adusu ama ni kakahura dun. Namada sam tabi yun ni ngay daw so. Zalo. Hero zamay ba? Ay bu angang masaw ino uba di tawbi no. Lay mo no piya. Nang ni sida kay daw ba? Ay di lay kay ging hausin na ba ngang mal. Ay yak tunam na sa law. So ay dalay ba ya di na try na. Ha? Zalo. Kay daw ba isa toy no? Zalo ay. Nasayugsu nang naibu laywa akan ba magamukso laga tan thorak panadra aduna ay saloy nanaktiso layni nasak kutido gago irang yam taw chalo nasak to yening de lay munoy ni irang hausilaga pangtha daw do ay nate chatro namai di kai khangro khatnari ba saroy ngaroy singdu tole na ngangli budu taraduna khanaba leplaga septha duna yenglaga lay tole na thina nganglakpaduda butnupi dusu mamai luk tharaga ikai na thoklai Masam amani dusu nung sisisilagpagi liri humli. Tolen, laywa mo sondok laga pu kamtok lamduna imung desangki. Isilay mo aribia nang ginupasidi yam sati na. Tungo naga tina ngangi. Aduni hay si, lupana bu nupida sa may ngang mahong nabra. Koy naro numaga, madalay resu kasunungay no. Ay nati mabuta mo isin nga nung sira ay may kay kang nabiyar naga tina saya. Ay gasini tawayang nungay te. Yari si kapan lupabu mama taro. Masakrap hazaba sida buhay ni may si tuo kapan. Ay ko'y nungay te ba? Natik na yan ito lay binang na lupagi da magkapasya paksadik.
ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯩꯊꯦꯛꯄꯤ ꯑꯣꯏꯈꯥꯏꯗꯧꯅꯤ ꯅꯪꯅ ꯍꯥꯏꯕꯁꯤꯅ ꯐꯔꯅꯤ ꯃꯁꯤꯒꯤ ꯑꯃꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯑꯗꯨꯅ ꯑꯩꯅ ꯀꯗꯥꯏꯐꯥꯎ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯎꯠꯄ ꯇꯥꯔꯦ ꯑꯩ ꯀꯞꯄꯔꯣꯏ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯃꯌꯥꯝ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯌꯦꯡꯗꯒꯤ ꯃꯣꯏꯒꯤ ꯈꯨꯜꯁꯦ ꯑꯩꯅ ꯁꯨꯛꯂꯩꯅ ꯌꯦꯡ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯉꯁꯤꯃꯗꯤ ꯄꯦꯟꯅ ꯀꯞꯄꯨꯒꯦ ꯍꯌꯦꯡꯗꯒꯤ ꯅꯩꯗꯣꯏꯅꯤꯅ ꯑꯩ ꯆꯠꯄ ꯍꯧꯔꯦ ꯑꯩꯈꯣꯏꯁꯨ ꯏꯟꯅꯔꯛꯑꯦ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯑꯉꯛꯄꯅꯤ ꯃꯨꯁꯤꯟ ꯃꯨꯕ ꯚꯨꯠ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡꯗ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯗꯨꯅ ꯃꯔꯤ ꯃꯔꯤ ꯏꯟꯅꯈꯤꯕꯗꯨ ꯇꯣꯂꯦꯟꯅ ꯃꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯊꯥ ꯁꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯂꯩꯀꯥꯏ ꯈꯨꯜꯁꯤ ꯇꯝꯅꯔꯦ ꯍꯥꯏꯅ ꯅꯤꯟꯐꯨ ꯂꯣꯏꯅ ꯉꯥꯡꯅꯔꯛꯏ ꯑꯊꯦꯡꯕꯗ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯚꯨꯠ ꯅꯨꯄꯤ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯅꯕꯗꯨ ꯇꯣꯂꯦꯟꯁꯨ ꯇꯥꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯖꯤꯟꯗ ꯃꯥꯒꯤ ꯆꯠꯀꯗꯕ ꯃꯊꯧ ꯆꯠꯇꯨꯅ ꯂꯩ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯥꯈꯪ ꯃꯆꯥ ꯑꯅꯤꯈꯛ ꯑꯃꯝꯕꯗꯨꯗ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ ꯃꯥꯂꯦꯝꯅ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯈꯨꯜꯁꯦ ꯇꯝꯅꯩꯌꯦꯅ ꯌꯥꯝ ꯍꯥꯏꯅꯔꯕꯅꯤ ꯏꯕꯥꯅꯤꯅ ꯉꯁꯤ ꯍꯜꯂꯛꯏꯁꯤꯁꯨ ꯊꯦꯡꯅꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯊꯣꯏꯅꯥꯎꯅ ꯑꯁ ꯅꯨꯄꯥ ꯃꯥꯟꯖꯈꯤꯗ꯭ꯔꯦ ꯅꯪꯁꯨ 이반이 술이고 가나 그독도리게 붓가 더럭서 따느라 까오기 아이 떠오기 떠운두다 누빠 나망도 톡라디 낭수 강가 완타디 완타로이 누빠나보 그도부기 붓 우러 완타도이 시구모 와티 와렴 사나리시 아도 ngasaigi insang도 yam hautro hauni sak chanabadana sellegena putokti adugu sabadi nangni sasai aidi ngasai ngakninga abadi 이마나바싱두기 마망다 이까이라니나 깨마이비드럼 자다해 셀 부톡다바가 싸바가 까리 머리 레이나게 레이트라디 레이트 아두 보이너라 낭나 애기 싸바다 빠나로 하이디 낭 수사오야죠 오이 코이디 낭동가 티봉 라우서디 마얌나 코나 강나우도도 칸잘루보다 얌나가 싸바 ngam서디 미기 마망다 싸바 퍼스다바 헥다 따기도이 아이디 칸 아이게 싸우르로이 노이 싸바 싸도 미나 강나바 마와 러루바 야바나데 미기 칼리가다 북탄드디 와르죠 말렘 낭시 빵기 빵바자니 아이동나 마이도 크라 타우 북탄게데 리엠바 사바다 북탄로이 붓노피도 아도니 하이시 마디 얌 리엠바 사이고 사바 하이스 카나노 시기다 말렘 누피마 왕앙도 타우라 까이디 누피노 이바니 각선미더바시다 누피기 건절 따브랑아디 베라카도 랑소 파기다로 건너 토이노 마당 자디고 파기나 대생머니 혹시부 안강 무사동나 파기 묵덕 레키죠 어디수 누미당시다 야레 따닝데 두미네레 아이부 그렇게 갈리나 낭나 파기 더러게 해나 긴도이도이도 이수 너이 강무자 두미네 둠사 얌 핑니고 나삭이 파파삭해 사우리니까 이도이도 얌 빡땡어 말렘나 이누도이시바 되나 아이슈 누비 건절다리 시리 미라카 바우르 말에 이반이 제대로시러 나트르가 기대부 사르가 수수마이숨 잣레기지 하이라 그심 떠오르지 기 이반이 소리지디 기부 울라디 모이넨질라가니 아두나 기부야데 라오 아이 망타기 아이기 동네 살루라오 토이나우나 망카시 카칼라가 살리 말렘디 마미토 나카나칸데 잉라가 살리 붓누피두나 말렘기 마마이 나칸다 삿라우나 난실리 오이마 마이다 날리 토이나 마이다 붓나라미 와티더로구누가 굿나부 마이다 가마이나 람데 타사바 야부와 수크랑가 나렐디 야우디 뭐 낭나 머루얼람 타조웨이 나이시 असेंबगी नालमे है अया खुमदबिगी तो थना अइना इसे असेंबन थाजवाइबनी तुमि ले सिदा कना नुम लेपिसी उब्रेंग माने माने हाइनबिदो सोइंद ओइरमनी सि ओइरमनी नते ओइदुनि कमाइ तो दिसिबा कदोमना सियनदुनि बानी बाउसे मालेम तो मथनता पांगांग दंगा थैनाउना लापतकना बुत नुपीदुना तपना तपना मखोइ अनिगी मनाक्ता संगलक्लिबदो तुमिने येंगदुना ले खंगाउदना मखोइ अनिगी ममांगदुदा फट लाउना सोंसिले फिबम काइबी बुत नुपीदुना लेप्सिलक्पदुदा मालेमदी ममित मना चक युमखटलगा लेख्रे थैनाउसु पाखटना लाउगे तौ अदुबु खोंजेल थु याखित्रे करम्बनो थौना याम फरिसि अदुगा याम किगल्लिसिना करम्बा थैनाउ अनिमक अमता नते होय माबुदि माने अदुदा अमता नतेबा ओइबुदि ओइबा अमुक सोइदबा कइनो हेंगांगी मेमसिबा मालेम ꯅꯪꯒꯝꯇ ꯐꯖꯅ ꯍꯥꯏꯀꯣ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯕꯣ ꯑꯩꯁꯤ ꯉꯁꯥꯏꯗ ꯋꯥꯟꯊꯕ ꯌꯥꯔꯝꯃꯦ ꯑꯗꯣ ꯋꯥꯟꯊꯧꯗꯤ ꯌꯥꯗꯦ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯨꯕꯗ ꯐꯤꯔꯣꯜ ꯃꯣꯠꯀꯅꯤꯅ ꯋꯥꯟꯊꯔꯣ ꯌꯥꯗ꯭ꯔꯤꯔꯥ ꯈꯪꯗꯦ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯅ ꯐꯥꯔꯒ ꯄꯨꯕ ꯇꯥꯔꯦ
ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯡꯇꯦꯛ ꯈꯣꯡꯅꯥꯎꯁꯤꯡꯗꯨꯒꯤ ꯅꯨꯄꯥ ꯑꯣꯏꯊꯣꯛꯍꯟꯒꯅꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯅꯣꯏꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯉꯝꯃꯣꯏ ꯂꯧꯗ꯭ꯔꯥꯎꯕꯤ ꯅꯨꯄꯥ ꯐꯥꯕꯤꯗꯨꯅ ꯅꯨꯄꯥ ꯐꯥꯈ꯭ꯔꯒ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨꯅ ꯑꯩꯗꯤ ꯉꯝꯃꯣꯏ ꯅꯪꯅ ꯐꯥꯒꯦ ꯍꯥꯏꯔꯒꯅ ꯇꯨ ꯁꯤꯗꯒꯤ ꯑꯃꯁꯤ ꯑꯣꯏꯅ ꯐꯥꯎ ꯃꯥꯁꯨ ꯑꯩꯗꯒꯤ ꯍꯦꯟꯅ ꯁꯛ ꯐꯖꯕ ꯍꯦꯟꯕꯅꯤ ꯀꯩꯅꯣ ꯃꯥꯂꯦꯝ ꯅꯪ ꯍꯥꯏꯗꯣ ꯏ ꯀꯥꯔꯛꯇꯅ ꯉꯁꯤ ꯃꯨꯠꯀꯤ ꯃꯃꯥꯡꯁꯤꯗ ꯉꯝꯊꯣꯛꯅꯔꯛꯀꯅꯤꯀꯣ ꯌꯥꯝ ꯍꯧꯖꯔꯛꯁꯨꯅꯦ ꯁꯤꯅꯤ ꯑꯔꯦꯝꯕꯗ ꯍꯧꯔꯦꯅꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯅꯪꯅ ꯁꯛ ꯍꯦꯟꯅ ꯐꯖꯩꯕꯨ ꯐꯖꯩ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯅꯁꯛ ꯐꯖꯩ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯗꯤ ꯇꯣꯛꯆꯧꯅ ꯇꯥꯟꯖꯥ ꯑꯁꯤꯗꯗꯤ ꯅꯪꯅ ꯊꯥꯒꯠꯄꯤꯔꯤꯗꯣ ꯍꯔꯥꯎꯗ꯭ꯔꯦ ꯑꯩ ꯍꯔꯥꯎꯗ꯭ꯔꯦ ꯌꯥꯔꯦ ꯌꯥꯝ ꯈꯠꯅꯒꯅꯨ ꯑꯩꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯠꯅꯕ ꯇꯥꯒꯦꯅ ꯊꯣꯛꯂꯛꯄ ꯅꯠꯇꯦ ꯈꯪꯉꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯥꯝ ꯂꯦꯝꯅ ꯑꯩꯒꯤ ꯃꯥꯡꯗ ꯆꯠꯂꯨ ꯑꯩꯒꯤ ꯃꯤꯇꯦꯛ ꯃꯤꯅꯥꯎꯁꯤꯡꯗꯣ ꯅꯨꯄꯥ ꯐꯖꯕꯗ ꯌꯥꯝ ꯉꯥꯎꯕꯅꯤ ꯆꯤꯟꯗꯨꯝꯕꯤꯗꯨꯅ ꯈꯤꯠ ꯍꯦꯟꯕꯅꯤ ꯏꯔꯥꯡ ꯇꯧꯕ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯁꯤ ꯄꯨꯕꯗ ꯌꯥꯝ ꯍꯔꯥꯎꯖꯔꯅꯤ ꯍꯩ ꯆꯠꯂꯣꯗꯤ ꯀꯣꯛ ꯆꯠꯂꯣꯍꯦ ꯂꯦꯞꯄꯒ ꯁꯨꯝ ꯂꯩꯗꯣ ꯀꯩꯒꯤꯅꯣ ꯑꯩ ꯍꯧꯖꯤꯛ ꯍꯤꯡꯁꯥꯕꯤꯗꯧꯅ ꯁꯞꯇ꯭ꯔ ꯇꯧꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯊꯣꯏꯅꯥꯎꯅ ꯇꯧꯔꯣ ꯍꯥꯏꯗꯦ ꯑꯗꯨꯒ ꯆꯠꯄꯁꯨ ꯉꯝꯃꯣꯏ ꯆꯠꯂꯣ ꯍꯥꯏꯔꯒꯅ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯝ ꯇꯥꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯆꯠꯄꯁꯨ ꯉꯝꯃꯣꯏ ꯑꯦ ꯃꯁꯤꯗꯤ ꯑꯐꯥꯎ ꯁꯥꯏꯅ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯅꯪ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯆꯠꯂꯨ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯀꯣꯛꯇꯣ ꯐꯨꯛꯇꯠꯂꯒ ꯑꯩꯅ ꯆꯥꯊꯣꯛꯄ ꯁꯣꯏꯔꯣꯏ ꯆꯥꯔꯣ ꯅꯣꯏꯒꯤ ꯅꯨꯄꯥ ꯑꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯖꯈ꯭ꯔꯒꯦ ꯁꯛꯊꯤꯕꯤ ꯅꯣꯏꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯇꯜꯂꯤ ꯑꯗꯨꯅ ꯑꯩ ꯍꯥꯠꯇꯣꯛꯄꯤꯔꯣ ꯍꯥꯠꯂꯣꯏ ꯍꯥꯏꯔꯒꯅ ꯆꯠꯈ꯭ꯔꯒꯦ ꯌꯨꯝꯗ ꯏꯃꯥꯅ ꯍꯜꯂꯛꯇꯦꯅ ꯏꯁꯧ ꯂꯥꯡꯉꯝꯕꯅꯤ ꯑꯣ ꯅꯪ ꯋꯥꯖꯥꯎ ꯌꯥꯝ ꯉꯥꯡꯂꯕꯅꯤꯅ ꯅꯪ ꯍꯧꯖꯤꯛ ꯁꯦꯝꯗꯣꯛꯄ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯕꯨꯠ ꯅꯨꯄꯤꯗꯨ ꯈꯪꯋꯥꯡ ꯋꯥꯡꯈꯠꯂꯛꯏ ꯃꯁꯝ ꯑꯅꯤ ꯍꯨꯝꯗꯨꯁꯨ ꯐ꯭ꯔꯪ ꯂꯥꯎꯅ ꯄꯥꯏꯊꯣꯛꯈꯤ ꯃꯈ꯭ꯌꯥꯠꯇꯨꯅ ꯅꯥꯔꯨꯝ ꯌꯧꯈꯩ ꯁꯥꯡꯗꯣꯔꯛꯇꯨꯅ ꯌꯥꯝ ꯍꯧꯅ ꯅꯣꯛꯂꯛꯏ ꯑꯃꯨꯛꯀꯁꯨ ꯍꯥꯏ ꯑꯁ ꯑꯩ ꯈꯅꯥꯎꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯌꯦꯡꯈꯩꯗꯤ ꯇꯞꯅ ꯅꯣꯛ ꯇꯥꯔꯦ ꯅꯠꯇ꯭ꯔꯗꯤ ꯏꯆꯣꯞ ꯆꯣꯞꯅꯕ ꯇꯥꯔꯦ ꯊꯣꯏꯅꯥꯎꯅ ꯀꯩ ꯁꯤꯒꯤ ꯕꯨꯠꯁꯤꯗꯤ ꯂꯣꯛꯀ ꯈꯨꯏꯅꯤ ꯃꯑꯣꯡ ꯑꯃꯅꯤ ꯅꯥꯀꯣꯡꯒ ꯄꯪꯈꯩ ꯅꯣꯛꯑꯝꯃꯒ ꯂꯣꯛꯀ ꯈꯨꯈꯤ ꯑꯌꯥꯕꯤ ꯑꯁ ꯊꯣꯏꯅꯥꯎ ꯏꯕꯥꯅꯤ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯌꯨꯝꯗ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯁꯤꯕ ꯑꯩ ꯀꯤꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯕꯨꯠꯁꯤꯡꯒꯤ ꯃꯥꯡꯁꯤꯗ ꯋꯥꯇꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥꯡꯈꯩ ꯂꯩꯁꯤꯕꯨ ꯀꯥꯏ ꯆꯦꯟꯗꯣꯏ ꯃꯀ꯭ꯔꯥꯡꯗꯩꯔ ꯀꯩꯅꯣ ꯂꯤꯠꯂꯒ ꯆꯦꯟꯈ꯭ꯔꯁꯤ ꯑꯩꯗꯤ ꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯋꯥꯟꯊꯔꯅꯤ ꯋꯥꯟꯊꯔꯛꯇꯧ ꯃꯥꯜꯂꯦ ꯀꯣꯛ ꯉꯥꯎꯕ ꯍꯧꯔꯛꯏ ꯍꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨ ꯀꯩꯒꯤꯅꯣ ꯁꯤꯔꯝꯗꯥꯏꯒꯤ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯔꯤꯕ ꯀꯥꯏꯗꯨꯔ ꯍꯥ ꯊꯣꯏꯅꯥꯎꯅ ꯅꯠꯆꯗꯦ ꯑꯩꯈꯣꯏꯗꯤ ꯁꯤꯔꯝꯗꯥꯏꯗ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯒꯗꯕ ꯃꯤ ꯑꯃꯠꯇ ꯅꯠꯆꯗꯦ ꯑꯗꯣ ꯕꯨꯠ ꯅꯨꯄꯤ ꯅꯪꯅ ꯏꯕꯥꯅꯤꯁꯦ ꯍꯥꯠꯇꯣꯏꯗꯤ ꯁꯠ ꯍꯥꯠꯇꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯨꯏꯅ ꯂꯩꯁꯤꯜꯂꯗꯤ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯋꯥꯟꯊꯔꯅꯤ ꯍꯥꯏ ꯃꯥ ꯋꯥꯟꯊꯈ꯭ꯔꯗꯤ ꯑꯩ ꯏꯊꯟꯇ ꯀꯤꯍꯧꯔꯅꯤ ꯏꯊꯟꯇ ꯀꯤꯕꯁꯦ ꯕꯤꯠ ꯂꯩꯇꯦꯕ ꯑꯗꯨꯅ ꯁꯠ ꯍꯥꯠꯇꯣꯛꯄꯤꯌꯨ ꯊꯋꯥꯏꯗꯨꯗꯤ ꯀꯟꯕꯤꯔꯝ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯑꯗꯨꯅ ꯃꯉꯣꯟꯗꯒꯤ ꯅꯪꯅ ꯍꯥꯟꯅ ꯍꯥꯠꯄ ꯇꯥꯔꯦ ꯅꯪꯉꯣꯟꯗꯒꯤ ꯍꯧꯕ ꯇꯥꯔꯦ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯃꯈꯨꯠ ꯁꯥꯡꯗꯣꯔꯛꯂꯒ ꯊꯣꯏꯅꯥꯎꯒꯤ ꯃꯉꯛ ꯁꯝꯗꯨ ꯃꯦꯠꯂꯒ ꯊꯥꯡꯒꯠꯂꯤ ꯃꯥꯂꯦꯝꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯂꯦꯝ ꯑꯩ ꯍꯥꯟꯅ ꯁꯤꯗꯧꯔ ꯃꯥꯜꯂꯦ ꯅꯪꯗꯤ ꯅꯕꯨꯛ ꯐꯠꯇꯕꯅꯤ ꯂꯩꯍꯧ ꯑꯩ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦ ꯅꯪ ꯂꯥꯛꯇꯦ ꯂꯥꯛꯎꯀꯣ ꯀꯗꯔ ꯇꯧꯔꯒ ꯍꯤꯡꯍꯧꯒꯅꯨꯀꯣ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯇꯥꯟꯖꯥꯁꯤꯗ ꯑꯩꯅ ꯀꯃꯥꯏ ꯍꯤꯡꯍꯧꯗꯣꯏꯅꯣ ꯍꯩ ꯕꯨꯠ ꯅꯨꯄꯤ ꯏꯃꯥꯟꯅꯕꯗꯣ ꯊꯥꯗꯣ ꯁꯤꯕ ꯇꯥꯔꯦ ꯃꯈꯣꯡꯁꯤ ꯄ꯭ꯔꯤꯡ ꯄ꯭ꯔꯤꯡ ꯀꯥꯎꯕ ꯍꯧꯔꯦ ꯊꯥꯗꯣ ꯍꯥꯏꯕꯅꯤ ꯍꯩ ꯑꯂꯨ ꯃꯥꯟꯕ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯃꯥꯟꯅꯕꯁꯤ ꯍꯥꯟꯅ ꯍꯥꯠꯈꯤꯒꯦ ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯍꯥꯠꯀꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯐꯥꯒꯤꯗꯒꯤ ꯑꯁꯦꯡꯕꯒꯤ ꯍꯥꯠꯇꯕ ꯃꯥꯜꯂꯦ ꯊꯣꯏꯅꯥꯎ ꯅꯪ ꯁꯤꯔꯕꯣ ꯁꯤꯗ꯭ꯔꯤ ꯁꯤꯗꯧꯔꯦ ꯁꯣꯔ ꯐꯨꯒꯠꯂꯛꯏ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯕꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯁꯨ ꯀꯣꯏꯂꯥꯎ ꯂꯥꯎꯔꯁꯤꯔꯅꯤ ꯍꯣꯏꯗꯦ ꯁꯤꯗꯧꯔꯁꯤꯕꯨ ꯑꯃꯨꯛꯇꯪꯗꯤ ꯀꯟꯅ ꯂꯧꯔꯝꯃꯒꯦ ꯑꯣ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯦ ꯕꯨꯠꯅ ꯊꯥꯡꯒꯠꯂꯒ ꯈꯧꯔꯤ ꯃꯦꯠꯈ꯭ꯔꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯥꯁꯨ ꯁꯤꯈ꯭ꯔꯅꯤ ꯑꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯥꯠꯈ꯭ꯔꯅꯤ ꯏꯇꯥꯎꯁꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯑꯩ ꯐꯥꯎꯕꯗꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯧꯍꯧ ꯇꯧꯔꯒ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯇꯥꯗ꯭ꯔꯣ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯂꯣꯏ ꯁꯤꯔꯕ꯭ꯔో ꯕꯨꯠꯅ ꯃꯤ ꯍꯥꯠꯂꯦ ꯕꯨꯠ ꯃꯤ ꯋꯥꯍꯩꯁꯦ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯥꯂꯦꯝꯒꯤ ꯈꯧꯔꯤꯗꯨ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯛꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯕꯨꯠꯀꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯊꯣꯏꯅꯥꯎꯗꯤ ꯁꯤꯔꯝꯗꯥꯏꯒꯤ ꯃꯔꯩꯒꯗꯨ ꯇꯤꯡꯊꯣꯛꯄ ꯍꯧꯔꯛꯏ ꯇꯥꯟꯖꯥꯁꯤꯗ ꯇꯣꯂꯦꯟꯁꯨ ꯂꯥꯏ ꯈꯨꯔꯨꯝꯃꯨꯕ ꯍꯜꯂꯛꯂꯝꯃꯤ ꯂꯝꯕꯤ ꯃꯌꯥꯏꯗꯨꯗ ꯊꯣꯏꯅꯥꯎꯒ ꯃꯥꯂꯦꯝꯒꯅ ꯄꯥꯏꯈꯠꯂꯒ ꯃꯈꯣꯡ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯇꯣꯂꯦꯟꯗꯨ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯆꯣꯡꯈꯠꯂꯒ ꯕꯨꯠ ꯅꯨꯄꯤꯗꯨꯒꯤ ꯃꯈꯣꯡꯗꯨꯗ ꯀꯟꯅ ꯅꯦꯠꯁꯤꯜꯂꯤ
ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯈꯧꯔꯤ ꯃꯦꯠꯂꯝꯕ ꯑꯅꯤꯗꯨꯁꯨ ꯊꯥꯗꯔꯛꯏ꯫ ꯑꯌꯣ ꯑꯩꯒꯤ ꯈꯣꯡꯗ ꯅꯦꯠꯁꯤꯜꯂꯦ ꯑꯗꯨꯁꯨ ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯣꯏꯔꯤꯕ ꯈꯣꯡ ꯅꯥꯝ ꯑꯁꯤꯗꯅꯤ ꯅꯦꯠꯁꯤꯜꯂꯛꯀꯅꯣ ꯍꯟꯗꯣꯛꯑꯣ ꯑꯩ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯟꯗꯣꯛꯑꯣ꯫ ꯀꯔꯤ ꯍꯟꯗꯣꯛꯄ? ꯑꯩꯅ ꯅꯪ ꯑꯃꯨꯛꯇꯪ ꯊꯦꯡꯅꯒꯦ ꯈꯜꯂꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯉꯕ꯭ꯔꯥ? ꯅꯪꯅ ꯁꯔꯣꯏ ꯉꯔꯣꯏ ꯃꯌꯥꯝ ꯄꯨꯔꯒ ꯑꯩꯒꯤ ꯌꯨꯝꯗꯁꯨ ꯂꯥꯛꯑꯝꯕ ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯍꯟꯈ꯭ꯔꯒ ꯅꯣꯡꯉꯥꯜꯂꯒ ꯈꯨꯜꯁꯤꯗ ꯑꯀꯤ ꯑꯈꯪꯁꯨ ꯄꯤꯕ ꯁꯤꯗꯕꯨ ꯅꯪꯁꯤ ꯑꯩꯅ ꯂꯥꯏꯅ ꯊꯥꯗꯣꯛꯀꯅꯤ ꯈꯟꯕ? ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯈꯣꯡꯗ ꯅꯦꯠꯁꯤꯜꯂꯤꯕꯗꯣ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯅꯨꯄꯥ ꯑꯅꯤꯁꯤ ꯍꯥꯠꯀꯦ ꯇꯧꯕ ꯅꯠꯇꯦ ꯗꯞ ꯃꯆꯥ ꯑꯃꯁꯨ ꯇꯧꯔꯝꯕꯅꯤ ꯑꯗꯨꯒ ꯐꯥꯔꯒ ꯏꯋꯥ ꯑꯣꯏꯊꯣꯛꯀꯦ ꯇꯧꯕꯅꯤ ꯑꯗꯣ ꯑꯣꯏꯔꯔꯣꯏ ꯑꯩ ꯆꯠꯂꯒꯦ ꯈꯣꯡꯗ ꯅꯦꯠꯂꯤꯁꯤ ꯊꯥꯗꯣꯛꯄꯤꯔꯣ꯫ ꯍꯦ ꯂꯩꯃꯨ ꯁꯣꯏꯅꯥꯎ ꯅꯪꯅ ꯀꯗꯔ ꯇꯧꯔꯒ ꯑꯩꯅ ꯊꯥꯖꯅꯤꯁꯤꯔꯣ? ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯔꯗꯧꯅꯤ ꯅꯪꯒꯤ ꯊꯋꯥꯏꯁꯦ ꯑꯩꯅ ꯃꯇꯝ ꯁꯨꯞꯄꯒꯤ ꯑꯣꯏꯅ ꯐꯥꯖꯤꯟꯕ ꯇꯥꯏ ꯊꯋꯥꯏ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯥꯗ ꯗꯨꯛ ꯆꯣꯞꯄꯗꯤ ꯅꯅꯤꯡ ꯇꯝꯍꯜꯂꯣꯏꯒꯦ ꯈꯪꯒꯅꯤꯗꯣ ꯁꯔꯤꯁꯣ꯫ ꯑꯣꯏꯃ ꯁꯔꯤꯁꯣ ꯀꯥꯏꯅ ꯇꯧꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯃꯤ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏꯒꯦ ꯅꯣꯏꯒꯤ ꯈꯨꯜꯗꯁꯨ ꯀꯦꯟꯕ ꯂꯦꯞꯄꯒꯦ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣ꯫ ꯃꯇꯨꯡ ꯃꯅꯥꯎ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯅꯪ ꯑꯩꯅ ꯐꯥꯖꯤꯟꯕ ꯌꯥꯕ꯭ꯔꯥ? ꯌꯥꯏ ꯌꯥꯝ ꯊꯤꯅ ꯌꯥꯏ꯫ ꯐꯩ ꯀꯔꯤꯒꯨꯝꯕ ꯈꯨꯜꯁꯤꯗ ꯑꯀꯤꯕ ꯍꯦꯛ ꯄꯤꯔꯛꯄꯗ ꯅꯪ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯈꯪꯕ? ꯌꯥꯔꯦ ꯆꯠꯂꯣ ꯂꯩꯀꯨꯠ ꯂꯩꯔꯥꯏꯗ ꯆꯥꯛ ꯆꯥꯔꯨꯆꯣ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯅꯥꯛꯇꯁꯨ ꯂꯥꯛꯀꯅꯨꯀꯣ ꯆꯠꯂꯣ꯫ ꯇꯣꯂꯦꯅ ꯚꯨꯠꯀꯤ ꯃꯈꯣꯡ ꯅꯦꯠꯂꯝꯕꯗꯨ ꯊꯥꯗꯣꯛꯂꯒ ꯂꯦꯞꯄꯤ꯫ ꯆꯠꯆꯔꯦ ꯑꯃꯥꯏꯕ ꯄꯨꯛꯐꯠꯇꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯁꯨ ꯈꯪꯕꯤꯗꯕ ꯅꯪ ꯊꯃꯣꯏ ꯌꯥꯝ ꯀꯟꯃꯜꯂꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯔꯣꯏ ꯎꯃꯪ ꯋꯥꯃꯪꯗ ꯑꯣꯏꯅ ꯂꯩꯖꯔꯨꯔꯒꯦ ꯆꯠꯂꯦ ꯄꯨꯛꯐꯠꯇ ꯑꯩꯕꯨ ꯐꯥꯖꯟꯒꯅꯤ ꯍꯥꯏꯔꯒ ꯀꯤꯍꯟꯕ ꯊꯃꯣꯏ ꯀꯟ ꯆꯠꯂꯦ꯫ ꯚꯨꯠ ꯅꯨꯄꯤꯗꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯄꯥꯏꯈ꯭ꯔꯦ꯫ ꯇꯣꯂꯦꯟꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯊꯣꯏꯅꯥꯎꯒ ꯃꯥꯂꯦꯝꯒꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛꯀ ꯈꯪꯂꯒ ꯆꯣꯡꯈꯠꯂꯤ꯫ ꯍꯦ ꯅꯄꯥ ꯊꯣꯔꯥꯏꯃꯆꯥ ꯀꯔꯤꯅꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯗꯧꯅ ꯑꯗꯨꯛ ꯃꯟꯅ ꯌꯦꯡꯂꯝꯃꯤꯗꯨꯕꯨ? ꯂꯥꯏ ꯐꯥꯎ ꯑꯗꯨꯃꯥꯏꯅ ꯌꯦꯡꯗꯦ꯫ ꯊꯣꯏꯅꯥꯎꯅ ꯏꯌꯥꯝꯕ ꯇꯣꯂꯦ ꯍꯧꯖꯤꯛ ꯚꯨꯠ ꯅꯨꯄꯤꯗꯣ ꯏꯌꯥꯝꯕꯗ ꯀꯦꯟꯖꯕ ꯅꯨꯄꯤ ꯑꯣꯏꯔꯦꯀꯣ ꯑꯗꯨꯁꯨ ꯚꯨꯠ ꯃꯥꯅ ꯅꯨꯡꯁꯤꯖꯕꯗꯣ ꯌꯥꯗꯕꯒꯤ ꯂꯩꯀꯥꯏ ꯈꯨꯜꯁꯤꯗ ꯀꯤꯍꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯐꯖꯩ ꯅꯣꯏꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯐꯖꯩ꯫ ꯃꯥꯂꯦꯝꯅ ꯏꯌꯥꯝꯕ ꯇꯣꯂꯦꯟ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯅꯅꯥꯎ ꯑꯅꯤꯁꯦ ꯉꯁꯤꯗꯤ ꯃꯊꯛ ꯀꯥꯔꯝꯃꯗꯧꯅꯤ ꯊꯣꯏꯅꯥꯎꯁꯦ ꯑꯩꯗꯤ ꯁꯤꯗꯧ ꯃꯥꯜꯂꯒ ꯁꯨꯡꯁꯤꯁꯨ ꯁꯤꯔꯝꯗ꯭ꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯌꯥꯝꯕꯅ ꯃꯇꯝ ꯆꯥꯅ ꯂꯝꯕꯤꯁꯤꯗ ꯂꯥꯛꯄꯤꯔꯝꯕꯒꯤ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ꯫ ꯌꯥꯔꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩ ꯌꯥꯎꯔꯤꯀꯥꯟꯁꯤꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯅꯈꯣꯏꯅꯤꯈꯛ ꯂꯩꯍꯧꯕꯗꯣ ꯌꯥꯔꯣꯏ ꯍꯧꯒꯠꯂꯣ ꯊꯣꯏꯅꯥꯎꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯁ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯈꯧꯔꯤꯁꯦ ꯚꯨꯠꯅ ꯃꯦꯠꯂꯝꯕꯗꯒꯤ ꯃꯣꯟ ꯂꯥꯎꯈꯠꯈꯤꯕ ꯃꯥꯜꯂꯤ ꯍꯧꯖꯤꯛꯀꯤ ꯚꯨꯠ ꯅꯨꯄꯤꯗꯣ ꯂꯩꯁꯥꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯕ꯫ ꯃꯥꯅꯤ ꯂꯩꯁꯥꯕꯤꯅꯤ ꯃꯌꯨꯝꯒ ꯄꯥꯟꯗ꯭ꯔꯤ ꯍꯥꯏꯕ ꯂꯥꯏꯕꯛ ꯌꯦꯡꯒꯦꯒ ꯌꯦꯡꯍꯧꯗꯦ ꯑꯩ ꯆꯠ ꯃꯥꯂꯦꯝ ꯏꯌꯥꯝꯕ ꯑꯩꯗꯤ ꯏꯟꯅꯔꯦ ꯊꯣꯏꯅꯥꯎꯁꯦ ꯉꯥꯡꯗꯅ ꯃꯥꯏ ꯂꯩꯖꯧꯔꯁꯅꯤ ꯁꯤꯒꯗ꯭ꯔꯅ ꯈꯜꯂꯒ ꯁꯨꯡꯁꯤ ꯁꯤꯗꯦ ꯑꯩꯗꯤ ꯁꯤꯔꯅꯤꯅ ꯀꯂꯛꯄꯦꯜꯂꯨꯔꯝ ꯁꯤꯔꯤꯕꯨ ꯏꯌꯥꯝꯕ ꯏꯁꯣꯔꯅ ꯀꯜꯂꯤꯕꯅꯤꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯅꯨ ꯇꯧꯍꯩꯗꯦꯀꯣ ꯑꯩꯅ ꯂꯩꯔꯤꯁꯦ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯅꯕꯅꯤ ꯂꯥꯛꯑꯣ ꯍꯌꯦꯡꯗꯣ ꯅꯈꯣꯏ ꯑꯅꯤ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯅꯁꯥꯗꯣ ꯑꯁꯤꯕ ꯊꯋꯥꯏꯒ ꯊꯦꯡꯅꯔꯨꯕꯒꯤ ꯐꯠꯇꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯂꯧꯊꯣꯛꯄꯤꯒꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯆꯪꯉꯒ ꯃꯩ ꯑꯣꯛꯊꯣꯛꯂꯒ ꯄꯣꯊꯥꯔꯨ꯫ ꯊꯣꯏꯅꯥꯎꯅ ꯍꯣꯏ ꯏꯌꯥꯝꯕ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯑꯗꯣ ꯑꯩꯁꯦ ꯁꯤꯔꯨꯕꯗꯒꯤ ꯍꯤꯡꯂꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯚꯨꯠ ꯅꯨꯄꯤꯗꯨꯅ ꯈꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯞꯅ ꯁꯨꯝ ꯄꯥꯏꯁꯤꯜꯂꯛꯏꯅꯤ ꯈꯪꯉꯕ꯫ ꯊꯣꯏꯅꯥꯎꯅ ꯃꯑꯣꯡꯒꯗꯨ ꯇꯝꯃꯤ ꯃꯥꯂꯦꯝꯗꯤ ꯃꯌꯥ ꯀꯥꯔꯒ ꯇꯥꯔꯒ ꯆꯠꯂꯤ ꯇꯣꯂꯦꯟꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯨꯃꯤꯟꯅ ꯆꯠꯂꯤ꯫ ꯂꯝꯕꯤꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯈꯤ꯫ ꯏꯁꯣꯔ ꯃꯥꯅꯕꯨ ꯍꯤꯡꯍꯟꯅꯤꯡꯂꯕꯗꯤ ꯍꯤꯔꯝ ꯑꯃꯗ ꯍꯦꯛꯇ ꯁꯤ ꯂꯥꯎꯅ ꯍꯤꯡꯍꯜꯂꯝ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯒꯗꯕ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯑꯩꯈꯣꯏꯕꯨ ꯈꯨꯗꯣꯡ ꯊꯤꯕꯗꯒꯤ ꯀꯜꯂꯤꯕ꯭ꯔꯥ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ꯫